ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯔꯦꯝꯔꯣꯊꯤꯡ ꯈꯧꯕꯨꯡ ꯀꯧꯕ ꯀꯨꯀꯤꯒꯤ ꯒ꯭ꯔꯨꯞꯀꯤ ꯑꯦꯗꯃꯤꯟ ꯑꯁꯤ ꯏ-ꯄꯥꯎ ꯂꯧꯕ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯣ ꯃꯤꯜ ꯀꯝ ꯄ꯭ꯂꯥꯏ ꯐꯦꯛꯇꯔꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯄꯤ.ꯑꯦꯁꯅ ꯀꯣꯟꯕ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗ ꯂꯩꯕ ꯑꯦꯝ.ꯑꯦꯁ ꯆꯥꯎꯕꯤ ꯁꯣ ꯃꯤꯜ ꯀꯝ ꯄ꯭ꯂꯥꯏ ꯐꯦꯛꯇꯔꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯕꯗ ꯁꯣ ꯃꯤꯜ ꯀꯝ ꯄ꯭ꯂꯥꯏ ꯐꯦꯛꯇꯔꯤ ꯑꯁꯤ ꯋꯥꯕꯒꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯂꯥꯝ ꯆꯥꯎꯕꯤ ꯍꯨꯝꯐꯨ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯁ ꯕꯤꯔꯆꯟꯗ꯭ꯔꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯜ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯃꯩꯅ ꯆꯥꯛꯈꯤꯕꯇ ꯅꯠꯇꯅ ꯃꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯅ ꯂꯩꯕ ꯀꯥ 8ꯁꯨ ꯆꯥꯎꯅ ꯆꯥꯛꯄꯗꯒꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯕ ꯐꯃꯨꯡ, ꯐꯤꯔꯣꯜ, ꯀꯣꯜ ꯂꯤꯛ, ꯎꯄꯨꯅꯆꯤꯡꯕ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯨꯟꯅ ꯂꯨꯄꯥ ꯀꯌꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯒ ꯀꯛꯆꯤꯡ ꯄꯨꯂꯤꯁꯅ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀ ꯂꯣꯏꯅꯅ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯀꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯡ ꯀꯟꯕ ꯉꯝꯍꯧꯗꯅ ꯆꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯪꯅꯅ ꯂꯩꯕꯁꯤꯡꯗ ꯁꯟꯗꯣꯔꯛꯍꯟꯗꯅꯕꯗꯤ ꯃꯨꯠꯊꯠꯇꯨꯅ ꯉꯝꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯗꯒꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠꯇꯒꯤ ꯑꯣꯏꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯃꯄꯨ ꯄꯥꯟꯗꯕꯒꯨꯝ ꯂꯩꯍꯧꯔꯤꯕ ꯍꯤꯡꯈꯣꯜꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯏ꯫ ꯊꯥꯖ ꯃꯊꯣꯡ ꯈꯪꯗꯕ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯈꯣꯏꯒꯤꯗꯃꯛ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯄꯋꯥꯔ ꯌꯥꯎꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯃꯦ 3, 2023ꯗꯒꯤ ꯃꯩꯇꯩꯗ ꯇꯝꯅꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯥꯟꯃꯩꯗꯨꯅ ꯆꯟꯗꯣꯔꯛꯈ꯭ꯔꯕꯁꯨ ꯁꯨꯒꯨꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯄ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯤꯁ ꯀꯃꯤꯇꯤ ꯐꯥꯎꯕ ꯁꯦꯝꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯁꯤꯟꯗꯅꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯅꯨꯃꯤꯠ 15ꯅꯤꯔꯣꯝ ꯏꯪꯅ ꯆꯤꯛꯅ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯦ 28, 2023ꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯄꯤꯁ ꯀꯃꯤꯇꯤ ꯅꯥꯊꯩꯔꯝꯂꯒ ꯃꯤꯇꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯝꯊꯤꯔꯕ ꯂꯥꯟ ꯆꯠꯊꯔꯛꯄꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯕ ꯃꯪꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯣꯟ ꯄ꯭ꯔꯦꯖꯦꯟꯠ ꯁꯤꯆꯨꯑꯦꯁꯟꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 38 ꯁꯨꯔꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯊꯥꯖ ꯃꯄꯨꯔꯣꯏꯕ ꯑꯦꯝ ꯒꯣꯄꯥꯜꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯈꯪꯍꯧꯗꯅ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯃꯇꯝ ꯈꯔ ꯁꯦꯔꯧꯗ ꯂꯩꯕ ꯏꯆꯦꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯛꯂꯤꯕ ꯅꯤꯡꯊꯧꯈꯣꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯄꯁꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇꯪꯗꯥꯡꯕ ꯑꯃ ꯂꯩꯉꯥꯛꯅ ꯍꯥꯏꯕꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯊꯥꯒꯤ ꯑꯣꯏꯅ ꯂꯨꯄꯥ 2,000ꯒ ꯈꯔ ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯄꯤꯕꯤꯔꯤꯕ ꯑꯁꯤꯅ ꯑꯅꯥ ꯑꯌꯦꯛꯀꯤ ꯌꯥꯎꯅ ꯏꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯃꯁꯨꯡ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯂꯥꯡꯕꯅꯤꯅ ꯑꯦꯗꯃꯤꯁꯟꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯑꯃꯁꯨꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯃꯇꯝꯗꯗꯤ ꯀꯣꯟꯅꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯂꯥꯁꯇꯤꯛ ꯂꯩꯔꯨꯔꯒ ꯕꯦꯒ ꯂꯣꯟꯗꯨꯅ ꯁꯦꯟꯗꯣꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯦꯒ ꯁꯥꯔꯤ꯫ ꯃꯁꯤꯁꯨ ꯃꯤꯅ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯂꯣꯟꯕꯅꯤꯅ ꯃꯤꯅ ꯑꯣꯔꯗꯔ ꯇꯧꯔꯛꯇꯕꯁꯨ ꯌꯥꯎꯏ꯫ ꯅꯣꯡꯗꯝ ꯅꯥꯏꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯖꯔꯤꯉꯩ ꯃꯇꯝꯗꯗꯤ ꯐꯤ ꯁꯥꯏ ꯑꯃꯁꯨꯡ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯂꯕꯅꯤꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯍꯩ ꯍꯥꯏꯗꯨꯅꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯦ꯫ ꯅꯥꯄꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯂꯧꯁꯤꯡ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯎꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯁꯤꯗꯤ ꯈꯨꯠ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ IDP ꯃꯌꯥꯝ ꯑꯁꯤꯅ ꯋꯥꯔꯤꯕ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯣꯟꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯊꯗꯨꯅ ꯃꯁꯥꯒꯤ ꯃꯩ ꯆꯥꯛꯍꯧꯔꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯃꯄꯨ ꯄꯥꯟꯗꯅ ꯂꯩꯍꯧꯔꯤꯕ ꯏꯪꯈꯣꯜꯁꯤꯡ ꯅꯤꯡꯁꯤꯡꯖꯔꯕꯒ ꯍꯧꯈ꯭ꯔꯕ ꯂꯥꯟꯖꯦꯟꯅꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯕ ꯑꯃꯁꯨꯡ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤꯅ ꯇꯦꯡꯊꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯅ ꯈꯪꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯋꯥꯔꯤ ꯁꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅꯒꯨꯝꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯕꯤꯅꯕ ꯍꯣꯠꯅꯕꯤꯔꯣ꯫ ꯃꯇꯤꯛ ꯆꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯗꯨꯅ ꯉꯥꯛ ꯁꯦꯜꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤ ꯌꯨꯝꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯍꯟꯕꯤꯔꯣ ꯍꯥꯏꯅꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯀꯦ.ꯁꯤ.ꯄꯤ.ꯁꯤ.ꯇꯤ ꯃꯩꯇꯩꯒꯤ ꯀꯦꯗꯔ ꯑꯅꯤ ꯐꯥꯔꯦ꯫ ꯄꯨꯂꯤꯁꯅ ꯉꯁꯤ ꯀꯦ.ꯁꯤ.ꯄꯤ.ꯁꯤ.ꯇꯤ ꯃꯩꯇꯩꯒꯤ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏꯗꯒꯤ ꯂꯣꯡꯖꯝ ꯅꯦꯜꯁꯟ ꯑꯦꯂꯥꯏꯁ ꯊꯣꯏꯕ 22 ꯀꯧꯕ ꯀꯦꯗꯔ ꯑꯃ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯁꯨ ꯉꯁꯤ ꯂꯥꯂꯞꯂꯨꯞ ꯑꯁꯤꯒꯤ ꯋꯥꯡꯈꯩꯃꯌꯨꯝ ꯂꯩꯔꯛꯇꯒꯤ ꯅꯣꯡꯊꯣꯝꯕꯝ ꯏꯁꯤꯡ ꯆꯥꯎꯕ ꯑꯦꯂꯥꯏꯁ ꯀꯣꯟꯗꯨꯝ 18 ꯀꯧꯕ ꯀꯦꯗꯔ ꯑꯃꯁꯨ ꯀꯣꯡꯕ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ ꯍꯩꯅꯧꯕꯣꯛꯇꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯒꯥꯔꯤ ꯍꯨꯔꯥꯟꯕ 2, ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤ ꯑꯃꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯄꯨꯂꯤꯁꯅ ꯏꯝꯐꯥꯜ ꯄꯤ.ꯑꯦꯁꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡ ꯆꯜꯂꯤꯕ ꯀꯪꯂꯥ ꯄꯥꯔꯛ ꯑꯦꯔꯤꯌꯥꯗꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ 2 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯋꯥꯡ ꯈꯨꯅꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯀꯦ. ꯔꯣꯕꯔꯠ 23 ꯑꯃꯁꯨꯡ ꯌꯥꯏꯔꯤꯄꯣꯛ ꯐꯧꯗꯦꯜꯗꯒꯤ M.D. ꯇꯣꯝꯕ 22ꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯉꯁꯤ ꯃꯈꯣꯏꯅ ꯀꯥꯈꯨꯂꯣꯡꯗꯒꯤ ꯍꯨꯔꯥꯜꯂꯛꯄ 2-ꯋꯤꯂꯔ ꯑꯉꯥꯡꯕ ꯃꯆꯨꯒꯤ TVS ꯁꯦꯟꯇ꯭ꯔꯥ AS 01AA 4095ꯁꯨ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯝꯞꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯔꯥꯐꯦꯜ ꯐꯥꯏꯇꯔ ꯖꯦꯠ 40 ꯊꯥꯔꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯃꯌꯥ ꯅꯛꯅ ꯂꯩꯔꯤꯕ ꯅꯣꯔꯊ ꯑꯦꯠꯂꯥꯟꯇꯤꯛ ꯁꯤꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯔꯥꯐꯦꯜ ꯐꯥꯏꯇꯔ ꯖꯦꯠ 90 ꯔꯣꯝ ꯊꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ
Greenland bu lꯧꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯎꯔꯛꯄꯗꯒꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃ ꯇꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯦꯡꯅꯅꯕꯁꯨ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯝꯞꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯔꯝꯕ ꯊꯕꯛ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯦꯟꯃꯥꯔꯛ, ꯒ꯭ꯔꯤꯟꯂꯦꯟꯗ, ꯐ꯭ꯔꯥꯟꯁ ꯑꯃꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯦꯔꯤꯁꯇ ꯎꯅꯗꯨꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯒ꯭ꯔꯤꯟꯂꯦꯟꯗꯕꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯟꯗꯥꯔꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯝꯁꯇ ꯍꯛꯆꯥꯡ ꯈꯨꯠꯁꯤꯟꯅꯔꯒꯅꯤ꯫ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯥ ꯂꯤꯋꯥ ꯂꯝꯕꯤ ꯅꯤꯡꯊꯧꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯒꯣꯜꯁꯦꯝ ꯁꯣꯃꯣꯔꯖꯤꯠ ꯃꯃꯥꯡ ꯊꯤꯌꯝ ꯃꯦꯃꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯅꯥꯇꯣꯃꯤꯗ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯁꯨꯡ ꯍꯦꯗꯀ ꯃꯍꯥꯛꯀꯒꯤ ꯃꯔꯛꯇ ꯌꯥꯅꯆꯦ ꯑꯃ ꯈꯨꯌꯦꯛ ꯄꯤꯅꯕꯒ ꯂꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯉꯣꯟꯗ ꯕꯣꯗꯤ ꯗꯣꯅꯔ ꯀꯥꯔꯗ ꯑꯃ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁ꯭ꯇꯥꯔ ꯑꯂꯤꯅꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯉꯥꯡꯍꯩ ꯁꯛꯍꯩꯗꯕ ꯀꯃꯦꯟꯠꯁꯤꯡꯒꯤ ꯏꯆꯥꯎ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁ꯭ꯇꯥꯔ ꯑꯂꯤꯅꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯉꯥꯡꯍꯩ ꯁꯛꯍꯩꯗꯕ ꯀꯃꯦꯟꯠꯁꯤꯡꯒꯤ ꯏꯆꯥꯎ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯍꯦꯟꯕꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁ꯭ꯇꯥꯔ ꯑꯂꯤꯅꯥꯒꯤ ꯂꯤꯛ ꯑꯣꯏꯔꯛꯈꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣ ꯑꯗꯨ AI ꯖꯦꯅꯦꯔꯦꯇꯦꯗ ꯚꯤꯗꯤꯑꯣꯔ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯕ ꯚꯤꯗꯤꯑꯣꯔ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯂꯤꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣ ꯑꯗꯨ AIꯅ ꯁꯦꯝ ꯁꯥꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯈꯝ ꯊꯦꯡꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯟꯖꯥꯕ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯥꯔꯤꯌꯝ ꯅꯋꯥꯖꯇ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛꯀꯤ AIꯅ ꯁꯥꯕ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯑꯂꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯥꯁꯤꯟꯅꯕ AIꯒꯤꯅꯤ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯌꯦꯡꯅꯔꯒ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯉꯥꯡꯍꯩ ꯁꯛꯍꯩꯗꯕ ꯋꯥꯐꯝ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯥ ꯍꯦꯟꯅ ꯍꯨꯟꯗꯨꯅ ꯉꯥꯡꯅꯔꯛꯄꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ AIꯅ ꯁꯦꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯖꯔ ꯈꯔꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 5ꯒ ꯁꯦꯀꯦꯟꯗ ኩꯟꯒ ꯔꯣꯝ ꯁꯥꯡꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯑꯂꯤꯅꯥ ꯃꯁꯥꯃꯛꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣ ꯑꯗꯨ AIꯅ ꯁꯦꯝ ꯁꯥꯕꯅꯤ ꯍꯥꯏꯖꯔꯕꯁꯨ ꯑꯁꯦꯡꯕ ꯃꯁꯥꯃꯛꯀꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯤ ꯂꯩ꯫ ꯑꯂꯤꯅꯥ ꯑꯃꯤꯔ ꯍꯥꯏꯔꯤꯕ ꯁꯛꯍꯦꯟꯕꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁ꯭ꯇꯥꯔ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯌꯥꯝꯅ ꯍꯤꯁꯇ꯭ꯔꯤꯀꯦꯜ ꯑꯣꯏꯕ ꯂꯥꯍꯣꯔ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ꯫ ꯐꯦꯛ ꯚꯤꯗꯤꯑꯣ ꯁꯥꯗꯨꯅ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯇ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯍꯤ 35ꯒꯤ ꯃꯃꯥꯡꯗ ꯂꯥꯟꯗꯥꯅꯕ ꯁꯦꯝꯈꯤꯕ ꯊꯧꯔꯥꯡ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯦꯅꯗꯥꯗ ꯂꯥꯟꯗꯥꯔꯕ ꯌꯥꯏ꯫ ꯆꯍꯤ 35ꯒꯤ ꯃꯃꯥꯡꯗ ꯂꯥꯟꯗꯥꯅꯕ ꯁꯦꯝꯈꯤꯕ ꯊꯧꯔꯥꯡ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯦꯅꯗꯥꯗ ꯂꯥꯟꯗꯥꯔꯕ ꯌꯥꯏ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯦꯔꯤꯀꯥꯅ 1930ꯒꯤ ꯃꯇꯝꯗ ꯀꯦꯅꯗꯥꯗ ꯂꯥꯟꯗꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯂꯧꯁꯤꯟꯅꯕꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯥꯡ ꯑꯗꯨ ꯆꯠꯊꯈꯤꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯒꯤ ꯋꯥꯔ ꯄ꯭ꯂꯦꯟ ꯔꯦꯗ ꯍꯥꯏꯔꯤꯕ ꯁ꯭ꯇꯔꯦꯇꯦꯖꯤ ꯑꯁꯤꯗ ꯀꯦꯅꯗꯥꯗ ꯂꯥꯟꯗꯥꯔꯝꯂꯕꯗꯤ ꯀꯦꯅꯗꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯅ ꯄ꯭ꯂꯥꯅꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥꯅ ꯀꯦꯅꯗꯥꯗ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯗꯥꯈꯤꯗꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ 1930ꯒꯤ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯅ ꯀꯦꯅꯗꯥꯗ ꯂꯥꯟꯗꯥꯅꯕ ꯁꯤꯟꯈꯤꯕ ꯂꯥꯜꯂꯣꯡ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯀꯦꯅꯗꯥꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡꯂꯛꯄ ꯎꯕꯗ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯄꯣꯛꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯤꯜꯂꯒ ꯀꯥꯞꯄ ꯉꯝꯕ ꯑꯅꯧꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ S-400 ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯗ ꯁꯤꯖꯤꯟꯅꯔꯛꯈ꯭ꯔꯦ꯫ ꯈꯤꯜꯂꯒ ꯀꯥꯞꯄ ꯉꯝꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯅ ꯌꯣꯝꯂꯕ ꯈꯨꯠꯂꯥꯏ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ S-400 ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯗ ꯁꯤꯖꯤꯟꯅꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ S-400 ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯔꯛꯂꯤꯕ S-400 ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯩ꯫ ꯍꯟꯗꯛ ꯄꯨꯊꯣꯔꯛꯂꯤꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯃꯥꯏꯗ ꯈꯤꯜꯂꯒ ꯀꯥꯞꯄ ꯉꯝꯕꯗ ꯅꯠꯇꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯆꯌꯣꯜ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯅ ꯃꯦꯛ 8.2ꯒꯤ ꯁ꯭ꯄꯤꯗꯇ ꯌꯥꯡꯅ ꯄꯥꯏꯕ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 200 ꯔꯣꯝ ꯁꯥꯡꯅ ꯀꯥꯞꯄ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯌꯣꯟꯅꯕ ꯁꯥꯕ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯕꯁꯨ ꯌꯨꯀ꯭ꯔꯦꯟꯅ ꯈꯪꯕ ꯉꯝꯂꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ S-400 ꯑꯁꯤ ꯏꯟꯗꯤꯌꯥꯗꯁꯨ ꯂꯩ꯫ ꯍꯟꯗꯛ ꯄꯥꯀꯤꯁꯇꯥꯟꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟꯗꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯏꯟꯗꯤꯌꯥꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯈꯤ ꯍꯥꯏꯔꯤ꯫ ꯕꯂꯨꯆꯤꯁ꯭ꯇꯥꯟꯗ BLAꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤ 12 ꯁꯤꯈ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯕꯂꯨꯆꯤꯁ꯭ꯇꯥꯟꯗ ꯕꯥꯂꯨꯆ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ BLAꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤ 12 ꯁꯤꯈ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ BLAꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯖꯤ ꯌꯥꯟꯗꯥꯕ ꯕꯂꯨꯆꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯂꯨꯆꯤꯁ꯭ꯇꯥꯟꯒꯤ ꯄꯟꯖꯥꯒꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ BLAꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯨꯡ ꯀꯌꯥ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤ 12 ꯑꯗꯨ ꯁꯤꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯕꯂꯨꯆꯤꯁ꯭ꯇꯥꯟꯒꯤ BLAꯅ ꯂꯩꯔꯤꯕ ꯂꯝꯁꯤꯡꯗ ꯃꯇꯤꯛ ꯆꯥꯔꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ BLAꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯖꯥꯎ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ BLAꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯀꯥꯏꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫
Nakal amaramda Baluchistan Liberation Front BLF hariba khulai paiba luk asinasu Pakistan gi lanmisingna leiriba military station kayada landaduna paksana amangata thowankre haina BLF ki spokesperson Major Gwaramna phongdorakli ningsingba yabadi Pakistan government gi mayakta lan hariba BLA amadi BLF hariba lalhobasing asi Pakistan dagi Baluchistan maning tamba leiba ama oinaba demand tawduna lakhibani.